Manipur University manung amadi akoibeda local guardians surrounding Manipur University Lgsmu Kouba group amana chezai ama Chaiduna social media kayada upload tawnarakhiba si university gi Mingchat Thinaba Tourakpa khongthangni haina Manipur University Students Union na phongdorakli Musu na thadorakhiba cherol amada Lgsmu asi loop ama oibagi office registration number linkhat khibagi chahi letterhead atugi reference number na chingba amata yaude loop asigi thawong asi university manungda santi leitre kangkong chai halle tak na khujin thawrangi warol mali Laibak Thibani, Manipur University ke non-teaching staff low nabagi recruitment process kumza lisingani kun mangagi May thada notice talk to the process loishin na ba High Court of Manipur na haukiba zuntara mapanda takiba waripna loishin na ba ayaba piraba fawba administrative power laina ba tanariba si Musu na ngaktaba ngamde amadi hena university asigi campus ta irang thok naba sinba thosil ni haina lawi administration da politics toba leibak miyam da lanu uhanba yaba thabak thoram amata university asigi manung da tobigano aikhoi mahei tamba lakpani mahei tamfam sang asi ozaga mahiroiga hena mari chet sinnaba thabakta musuna mateng pangani recruitment process asigi wahaudagi ngasi fawba charang nariba si Manipur University gi VC in charge amadi registrar anina athubada loishin biu MUTA Manipur University Teachers Association gi tungan ba representation Vice Chancellor da thajin kibasi MUTA gi Executive Committee gi wakhalon manadaba amadi non-teaching staff gi recruitment as individual interest leidabra haina musuna ngaktaba ngamde adubu MUTA gi General Secretary na VC da tharakiba representation da MU manungda bom pokhaiba thawdogasi recruitment process ka mari leinei haina palakle masina takpadi local guardian asi anekpa anti-national oiba thawdok singda yawba khudpu amani haibada haiman bathokloi haina maral sirakli afaba khongtang da musuna ikai khumnagani mari makhong yawdaba chi chang MU campus ta makhatana chaibiganu amadi karigumba tangai fadrabadi Musu dasu pau pibiu puni university ki mai khuroi daba oirabadi pukchel tingna mateng pangjage makhata bada ki han khanghanba bom pokhai hanbagi thabak thoramasi makhata university sigi manungda tawbidana ba appeal torkli